ꯑꯩꯅ ꯎꯅꯖꯔꯤꯕꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯃꯩꯇꯩꯒꯤ ꯆꯍꯤ ꯃꯔꯤꯐꯨꯒ ꯇꯔꯦꯠ ꯂꯥꯟꯁꯤꯜꯂꯛꯇꯅ ꯃꯔꯤꯐꯨꯒ ꯅꯤꯄꯥꯟ ꯁꯨꯔꯛꯂꯕ ꯌꯨꯝꯅꯥꯝ ꯄꯤꯕ ꯑꯍꯜ ꯏꯕꯨꯡꯉꯣꯒ ꯎꯅꯗꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨꯗꯩꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯄꯥꯎꯗꯝ ꯑꯗꯨ ꯇꯝꯖꯅꯤꯡꯗꯅ ꯑꯩ ꯃꯌꯥꯝꯗ ꯎꯍꯟꯖꯕꯅꯤ꯫ ꯑꯍꯜ ꯏꯕꯨꯡꯉꯣꯁꯤꯅ ꯃꯅꯤꯄꯨꯔꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ, ꯁꯅꯥ ꯂꯩꯄꯥꯛ ꯂꯝꯗꯝꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕ, ꯀꯪꯂꯩꯄꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯅꯤ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯅꯤꯡꯉꯤꯕꯁꯦ ꯃꯍꯥꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯣꯛꯂꯝꯕ, ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯝꯕꯁꯤꯃꯛ ꯑꯩꯈꯣꯏ ꯃꯤꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯆꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ꯫ ꯑꯍꯜ ꯏꯕꯨꯡꯉꯣꯁꯤꯒ ꯇꯦꯟꯅ ꯎꯅꯖꯔꯛꯄꯒꯤ ꯄꯥꯎꯗꯝꯗꯨ ꯃꯤꯌꯥꯝꯗ ꯇꯝꯖꯔꯤ꯫ ꯁꯥꯃꯈꯣꯡꯁꯦ ꯆꯠꯄꯗ ꯅꯨꯡꯁꯤꯀꯣꯟ ꯄꯥꯛꯇ ꯅꯨꯃꯤꯠ 3ꯅꯤ ꯅꯨꯃꯤꯠ 3ꯅꯤ ꯑꯩꯅ ꯏꯔꯝꯕ ꯈꯔ ꯋꯥꯍꯩ ꯈꯔ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯎꯅꯔꯛꯄ, ꯊꯥꯡꯖꯤꯡ ꯃꯥꯔꯖꯤꯡ ꯆꯤꯡꯈꯩ ꯅꯣꯡꯃꯥꯏꯖꯤꯡ ꯀꯣꯏꯔꯛꯄ, ꯁꯅꯥꯃꯍꯤ ꯂꯥꯏꯁꯪꯗ ꯂꯥꯏꯕꯨꯡ ꯍꯧꯔꯣ ꯌꯥꯀꯥꯏꯔꯣ ꯃꯤꯇꯩ ꯄꯨꯝꯅꯃꯛ ꯃꯤꯇꯩ ꯏꯃꯥꯅ ꯅꯨꯡꯁꯤ ꯌꯥꯀꯥꯏꯔꯤ ꯍꯧꯔꯣ ꯌꯥꯀꯥꯏꯔꯣ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥꯅ ꯌꯥꯀꯥꯏꯔꯤ ꯍꯧꯔꯣ 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 ꯇꯥꯏꯕꯪꯄꯥꯜ ꯍꯧꯔꯣ ꯌꯥꯀꯥꯏꯔꯣ ꯃꯤꯇꯩ ꯄꯨꯝꯅꯃꯛ ꯃꯤꯇꯩ ꯏꯃꯥꯅ ꯅꯨꯡꯁꯤ ꯌꯥꯀꯥꯏꯔꯤ ꯍꯧꯔꯣ ꯌꯥꯀꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯑꯃ ꯍꯦꯗꯂꯥꯏꯟꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯑꯣꯖꯥꯁꯦ ꯌꯨꯝꯅꯥꯝ ꯄꯤꯕ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯕꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯪꯖꯕꯗ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏ ꯃꯤꯡ ꯀꯥꯎꯕꯤꯔꯝꯗꯕ, ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯕ, ꯊꯝꯕꯤꯕ ꯃꯐꯝꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯃꯐꯝꯁꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯚꯥꯅꯨꯕꯤꯜ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯨꯝꯅꯥꯝ ꯄꯤꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯚꯥꯅꯨꯕꯤꯜ ꯃꯃꯥꯡ ꯂꯩꯀꯥꯏ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯁꯦ ꯀꯌꯥꯝ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯨꯝꯅꯥꯛ 50, ꯍꯨꯝꯐꯨ, ꯍꯨꯝꯐꯨꯇꯔꯥ, ꯃꯔꯐꯨ, ꯆꯥꯝꯃꯒꯨꯝꯕ ꯂꯩ ꯅꯧꯅ ꯑꯩꯈꯣꯏ ꯂꯤꯡꯈꯠꯆꯕꯁꯤꯒꯤ ꯊꯥꯔꯒ ꯑꯄꯣꯛꯄꯁꯨ ꯁꯅꯥꯃꯍꯤꯁꯨ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯔꯨꯞꯅꯤ, ꯑꯩꯈꯣꯏ ꯁꯄꯣꯔꯇꯔꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤꯗꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ? ꯆꯍꯤ 34-9 ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯗꯨ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯌꯧꯔꯛꯇꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯇꯝ ꯇꯦꯟꯁꯤꯜꯂꯛꯄ